ngasi phong khiba nungdaram phong bo chi phong singdigi maru eba pausing khongka saraga ma'am da share tawjage ahanbada CM na Senapati da project nipan sanga kre project mangana urek yum tam kre ngasi si Manipur ILP pirakhibagi sahi pharakpa numit ni numidang da candle light thanduna Modi amadi Amit Shah gi mafam da ikai khumnaba utsi football sanaroi bala amasum bema da inspector gi promotion pinaba cabinet na ayaba pikre Manipur ki Chief Minister Nongthombam Beren Senapati District ki tungan mafamda project nipal sangaduna miyamna sinakibaga loinana tungan project mangana urek yum tamkre project nipan sangab amasum manga urek yum tambagi thauram maduda Senapati gi mini secretariat complex ta pangthokhi sanga khraba sing adudi SDO complex sungsongmau rainwater harvesting structure Kalinamai transit hostel for doctors and teachers Senapati, Stroma Center, District Hospital Senapati, Health and Welfare Center, PIC Taruk Maram, Tadubi, Laiwa, Paupata, Oinam Hills District Hospital Senapati gi Blood Bank, District Hospital Maugi Blood Storage, School Phagathansi Mission gi Makhada, Purul Higher Secondary School, MSPDC L gi Deputy General Manager Senapati gi Office ni Orek yum tamkiba project sing adudi 33/11 Kobi Power Substation Liyai Khunau 33/11 KB Power Substation Oinam Lakhamai digi Thaiwa Taba Lambi Senapati District Women Association gi Workset Protected Historical Site Mathelni Tungda Senapati District Cabinet mifam pangthok tuna tungan orek kya su lokhi Cabinet mifam adugi matangda CM nahai handak maugi ise isal kya Nagaland gi Zuko satpada khudong sadaba kya thengnare habigi pau leire masi oknabagi damak maudagi Zuko phawba kilometer taraga manga sangba lambi satliba tha ani ahumlom asigi manungda CM loislagani masi loislabadi maugi ise isal singna Zuko satpada maning tamna satpa phanglagani loinana Senapati da lupa crore 1.80 sangna higher secondary school ama semganaba ngasigi cabinet mifam aduda warep lokhi masida natana Manipur gi saknai rabi football sanaroi bema amasum balada inspector gi promotion pinabasu cabinet mifam na ayaba pikre project sangaba amasum urek yum tambagi thauram adugi matangna CM na haiki ngasi asi Manipur da ILP pirakhibagi sahi pharakpa numitni Namit asina lakpra Prime Minister Narendra Modi amadi Amit Shah bu harauba phungdoksi loinana laingak paiminariba khudingmak na ngasi numidang da candle light thanduna lusingba ani asibu ikai khumnabu utsi masi Senapati dasu Senapati gi miyamna tawbiyu itha thajadana Manipuri yelhaumi sing kanjanaba ek ama Bharat ki parliament pa tauraga lainga asi laklaba matungda sing amasum tampak ani samannanaba Go to Hills Mission Haudokhibani Mission Nasigani Super Round Oina Cabinet Mifam Pangthok to no Mamangda Lauthokiba Project Sing adu Yengsin ba Muglakpani Ngarang Nahal Sunupi Singi Loop Sing Unaduna Makoigi demand Tobogo Loina Tapak to Ontokna Bushonari Miam na Lenga Asibu Mating Pang Bamadinung Shibigi Lenga Asina Miam with Tabak Tobangam Zabani Ngasi Asi Center na Manipur ILP Pirakibanumini Masiba Koina Object of Ham to E Senapati da Hauzik Lupa Crore Nipurongi water supply project semgatli hauzik sada marfurom loislakle masi loislaklagadi miyamna matik mayai yawba amot pe ising thaklibadu thaklaroi masi loisinanaba hotnaduna athubada miyamna sinnaba ngambra yenge haina mari lenaba singna haidibadugi mahutta namduna loisinanaba hotnabinabasu appeal tawki haina pauksisna makhatana phungdorakli topa pawamana mu December taraga mari fawra BC haptrabadi pamdaba thodok tholakpa yai student union Thasigi Sachet Amadagi Manipur University da Vice Chancellor Laitabana Maram Oiraga Kudong Sadaba Kya Mayok Nare December Taraga Mari Fawba BC Ama Hapirau Natragana Interim Management Ama Taubirau Natrabadi Tawaninda Tawdok Tolakpa Yai Hain Student Union Singi Makaidigi Yugi Register Gi Kutanga Fongdorakli Loinana AM Union Minister of Education Memorandum Amazu Pisin Kre Ngasi Atuba Matamda AMU gi BC Hapirau Haibigi Kongjangda Manipur University Campus da Manipur University Student Union Musuga Atopa Mahairoi Loop Taru MSU MSF Desam AMS KSA Amadi Shukapulaga Wakat Mipam Amasatakre Hiramasiga Mari Lenina Musugi President Moirangthem Bobby Nahai University Asida Numitarani Muk
BC yaudana sarairakpa asina university manung asida sarangnaba amadi official oiba thabak kayada paralyzed oirakli haujuk phawba ministry dagi tang taba wa amata haidri December 13 phawbada chapsaba order ama laktrabadi thoningdaba thaudok kya tholakpa yai maram aduna ministry gi makedigi athubada BC ama hapira u natragana interim management ama tawpira u haina sumhakna phungdokhi mahakna makhatana hai Manipur University Act 2005 ki matung ina senior most professor amana university gi BC gi post asi hangduna leirabadi mahakna mention ba yai haibani adubo ministry gi site gi chapsab order ama laktabana charge loba ngamdana leibani ministry na registered tharakiba letter amagi matungina minister gi makedigi chapsab order ama laktriba makai BC office asi kanamatada sinaba yaroi hairi adubo order asina ek asi violate tawbani haina su mahakna phungdokhi Desam gi president na mairakpam edition hai Manipur University gi BC gi post asi December amadagi haujuk phawba hangduna lakli post asi hangduna leibana MU da kudongsa da kya mayonare maramaduna post adu atuba matamda hapinaba Union Minister of Education da register gi kuthangda memorandum ama pisilagani memorandum asi atuba matamda thabak oina pangthoktrabadi MU gi manung amadi mapangi mafamsingda thoningdaba thaudok tholakpa yai maramaduna hangduna leiriba MU gi BC gi post asi athuba matamda mentionana bahotna biu haina supauksi isna makhatana phongdurakli aduga ma'am pawsi lusilakpoina ngasi gi oiba Manipur gi COVID-19 update ma'am da share tawjaramge sigi oiba pung kungamar gi COVID-19 update the government of Manipur COVID-19 command control room na thadorakpa press release number 259 gi ngasi pung ma phogi update ta ma'am ngasi pung kunga mari da miyo sama kunga ni thoi general population gi COVID-19 positive oire miyo humpu ga manga amana nupani aduga yankhai ga teret amana nupini aduga atopa CIPF Central Armed Police Force tagi atopa miyo tratruk amasu COVID-19 positive oire hari aduga ngasi positive oire laba miyo singsi Imphal West tagi yankhai ga mathu Imphal East tagi kunga mari Thawal tagi taruk Bisnupur tagi taraga teret Kaksing tagi ani Urkhul tagi mari Tamenglong tagi mari Tengnoupal tagi ama Sandel tagi teret Kangpokpi tagi ani Senapati tagi ani None tagi ama amasum Susampur tagi amani hari makoi singsi local transmission ngatani adubo makoi ge lokhat pamthokpa section thrangsing loinamak lokhatle hairi adugo ngasi pungkun ga marida COVID-19 positive oiduna miyoi tere lehen khidre Manipur da miyoi tere edu ahan bagisna sei humpu ga manga sure mak nupani mak Imphal West gini atopasina sei humdraga nipan sure mak sunupani Bisnupur gini ahum subusna sei humpu mari sure mak sunupani Imphal East gini Mari subusna sei marfu manga sure mak nupani Imphal East gini manga subusna sei yankhai ga taruk sure mak nupini Imphal West gini taruk subusna sei yang humpu ga mapan sure mak nupani Imphal West gini masum akon bagi tere subusna sei humpu tere sure mak nupani maksu Imphal West gini haire makoi singsi si the hospital da ama Rasmidi City da ama amasum Jenims ta hum amasum Rims da ani ni haire adu ngasi gi si tharaga puna Manipur COVID-19 na sian khiba miyoi masingsi sahum ga taraga nipan sukhre amasum ngasi pungkun ga marida COVID-19 gi pharaktuna research tokiba miyoi apunba masingna samaga kuntraga mangani haina su press release na makhatarakli amasum hauji recovery rate Manipur gi oine 87.81% sali haina su press release na makhatana phongdore duga myam ngasi gonedi pawsi matang asai do luisinjarage du haya yung atam update pizarage. Thank you.